India ki oina yamna chawba setback ama khakta hauzik songnariba Russia amasung Ukraine gi landform asina maram oiduna Russia ki maikaidagi India da deliver tawrakadaba defense equipment kaya ama hauzik matam chana yawrakpa ngamdre hairiba khulaising asida apikpa khulai khakta natana India ki oina yamna maru oiba kusu khulai khudam moina S400 missile defense system amasung Indian Army gi main battle tank ni hairiba T-72 tank series asisu yauribani Russian made T-72 tank asi India gi oina yamna crucial oiba amasung hairiba tank asi mafam kaya amada mai pakna sizinnakraba Indian Army gi oina hauzik gi oina yamna maru oiriba Indian Army gi backbone oiriba tank amakhangni so hainariba makhal gi khulai amakhangni masiga loina India gi oina sizinanabagi damakta Russia daki order taukiba Talwar class brigade sing asisu delivered matam chontaragani haina fongdorakli hauzik gi oina India gi leiriba kusukhulai asi army gi oina 90% di Russia da depend tauri aduga navy gi oina 40% Russia gi equipment da depend tauri air force gi oina na 70% di Russia na saba amasung Russia gi origin oiba kusukhulai sing asida depend tauri haidana fongdokli Russia gi maikaidagi deliver tawrakadaba kusukhulai sing asi matam chana India da fanganba ngamdabasina maram oiduna hauzik India na sizinariba Russia dagi lauba kusukhulai sing asi upgrade tawbada yamna khudong sadaba amasung nauna lakadawriba khulai sing asisu matam chana yauruktabagi problem amadi leiragani India gumba yumthangnaduna leiriba country sing asiga relation asi fattaba amasung matam ama hekta isu lakpa yabagi fibamda leiriba country asidadi asumna kusukhulai sing asi matam chana phangdaba asi India gi oina yamna chawba setback amakhakni atopa point amakhaktana Russia gi maikaidagi khulai sing asi matam chana yaholakpa ngamdriba asi hauzik songnariba Ukraine gi landform asidani songnariba landform asida Russia gi S400 missile defense system asi yauna advance oire haiba Russia gi kusukhulai kayama landform asida thugaiba amasung mang takhanba asi aikoina practically on ground da uba fangli maram asina hairiba kusukhulai sing asida lakadawriba matam asida India na makhatana masida depend tawduna India gi security gi damakta hairiba kusukhulai sing asida thajaba thamba yaribra haibasi yamna chawba wang ama oina thorakli India gi oiba defense equipment asi country ama khaktada depend tawbagi mahutta diversified oibasi yamna mathau tarakli khwaidagi maru oina atopa country singda depend tawdabida isana puthokjaba haibasina khwaidagi yamna mathau taba ama khakni haibasi nongma gi adumak mayek senglakli